Russia da khulai supply tawbage Ukraine Iran da warning Toukhre. Ukraine gi mayok lan tawriba Russia gi mafam da Iran na khulai supply tawbage damak Ukraine gi foreign minister Dmytro Kuleba na madugi chaitheng lakani haina warning Toukhre. Aikoina makhoi Iran gi mafam da piribe ingit ase yamna mayek senge. Ahanba da khulai supply tawbage thabak to unatragana khwaidagi hakchinba makhalgi fal mayok nau. Anisubada na khoina Russia da drone natraga atai khulai sing piduna khusamna bada tongjaba kaya lairabasu madugi lakadaba Taiwan aba phalladuna mangjaba yamna helakani haina Kulevana online briefing amada haike Iran Russia ga military amasung technical mateng pinabagi thabak sathabada Ukraine na khongthang khudingmak yamna kumna yengsili haina minister na haike haukiba October thadasu Kulevana Ukraine gi mayokta sisinanaba Iran Russia da combat drone sing pi haina phongdokhe mamang thada Iran gi foreign minister Hussein Amir Abdullah Hiana de lan hodringai tha kaya walingai da Iran Russia da drone akaknaba masing da pi ki haina sengdokhe Russia ga lan thengnariba Ukraine gi president bu time gi person of the year oina laukthokre superpower Russia gi mayokta mathona phana leptuna Lairiba Ukraine gi President Volodymyr Zelensky amasung Ukraine gi pungning ihulbu time gi chahi asigi oiba person of the year oina laukthokre Ukraine amasung mirai bakta maikai kaya na Zelensky ase hero oina laure hauruba leitana Russia na chatharagliba lana sida mahak na madugi mayokta makhata na majati lusingduna leiba sina mahak si mayok na bagi amasung democracy gi symbol oiragli haina time gi chahi gi oiba ikai khumnaba pibada phongdokhe Volodymyr Zelensky amasung Ukraine gi pungning ihul sing ase time gi 2022 person of the year oire haina network na phongdokhe masagi chahi nifuga mari surba Zelensky na lan gi matamda mai pakpa sina mathauna phaba se laungnaganba mani haibadu utle masigi laungnaganba mathauna phaba se landaba horakpagi ahanba numit kharani da Mipum khudingmakna president leptuna leiri haiba khanglakpada Ukraine gi political leadership ta sandokhe crisis thokpa matamda leader amana madumna adum tawpham thoi haina khallawade itihas ta thokiba singadu ningsingu haina time na phongdokhe tha taru khaktagi mamangda Taliban Afghanistan gi capital Kabul da changsilakpada Zelensky dagi yamna henna experience lairaba Afghanistan gi president Ashraf Ghani na capital thadokuna senkhe ing 2014 da protester sing na Ukraine gi capital Kyiv ta changsilakpada matamdugi Ukrainian president pro Russia oiba Viktor Yanukovych Kyiv thadokuna senkhe mahak ngasi su Russia da leiri haina time na haike prithvi gi ani subalanjau ge angan basarukta Germany na landarakpada Albania Belgium Czechoslovakia, Greece, Poland, Netherlands, Norway amasung Yugoslavia amade atai kayage leader sing chiankhiba ngaktani amasung loida laikhibani haina time na haike Zelensky gi mirol na miraibaki yengnabada mamai onsinduna chaitheng mayongnana balepkhe Stalin amasung Hitler na natte adubu Russia ge President Vladimir Putin na energy fanghandaduna mahi lokpa ngamhandaduna amasung Ningtham thada karamna hingduna leigani haina chingna handuna Zelensky ge mirol gi pukning thona sontha hanana bahona khe Zelensky ne hek poksaba machagumna Ukrainian singna nungai yaifana bagi thaurang tawbage mahut lan gi khulai sesina bagi matangda paratam le masigi matawasi president na thugaina bahona ri amasung mahaki thaurang aside khulai dagi heli haina network asina haikhe Zelensky amukta military da lairakpa natte amasung mamangda maduda thawai yawbasu ukhide mahakti ing 2019 gi April tha khaktada president oirakhibane mahakti actor comedian amasung movie business ke producer ne lan gi oiba phirep lawrakpa matamda de Zelensky na miyoibagi punsida henna mijeng thamkhe aikoina masigi khongthang se laukhatlawade mi kaya yamna siba yai haibasi mahaki wakhal oikhi haina time na haikhe Aikoina Kherson da ngana landaramba yabane hena sapu kanna landaramba yabane adubu mi yamna sigani haibadu aikoina khangkhe maram aduna aikoina
ꯇꯣꯉꯥꯟꯕ ꯂꯥꯂꯣꯡ ꯑꯃ ꯆꯠꯊꯈꯤ ꯃꯗꯨ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯀꯥ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯦ ꯃꯁꯤꯗꯤ ꯃꯔꯝ ꯆꯥꯕ ꯍꯥꯏꯕꯗꯨꯅ ꯂꯥꯟ ꯃꯥꯏ ꯄꯥꯛꯄꯅꯦ ꯌꯥꯝꯅ ꯌꯥꯡꯕ ꯑꯃꯁꯨꯡ ꯑꯁꯥ ꯌꯥꯝꯅ ꯆꯥꯎꯕ ꯍꯥꯏꯕꯗꯨꯒꯤ ꯃꯍꯨꯠꯇ ꯂꯧꯁꯤꯡꯅ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯄꯅꯤ ꯍꯥꯏꯅ ꯖꯦꯂꯦꯟꯁꯀꯤꯅ ꯇꯥꯏꯝꯒꯤ ꯑꯥꯔꯇꯤꯀꯜ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯁꯨ ꯅꯧꯍꯧꯅꯅ ꯄꯟꯈꯤ ꯇꯥꯏꯝꯒꯤ ꯄꯔꯁꯟ ꯑꯣꯐ ꯗꯤ ꯏꯌꯔ ꯑꯁꯤꯒꯤꯗꯃꯛ ꯁꯣꯔꯠꯂꯤꯁ ꯇꯧꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯏꯅꯤꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯁꯤ ꯖꯤꯟꯄꯤꯡ US ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯇ꯭ꯋꯤꯇꯔꯒꯤ ꯑꯅꯧꯕ ꯃꯄꯨ ꯑꯦꯂꯣꯟ ꯃꯛꯁ ꯐꯤꯂꯥꯟꯊ꯭ꯔꯣꯄꯤꯁ ꯃꯦꯀꯦꯟꯖꯤ ꯁ꯭ꯀꯣꯠ ꯏꯔꯥꯟꯒꯤ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡ ꯇ꯭ꯔꯦꯖꯔꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯦꯠ ꯌꯦꯂꯦꯟ ꯑꯃꯁꯨꯡ ꯒꯟ ꯁꯦꯐꯇꯤ ꯑꯦꯚꯣꯀꯦꯠꯁꯤꯡꯁꯨ ꯌꯥꯎꯈꯤ ꯍꯥꯏꯔꯦ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯦ